Via, era un sacco male. No, sì, staccare sì, che è una वाला है क्या अभी नहीं देख रहा हो गया नहीं हौसला गया हाँ ग्रेजुएशन हो गया कहीं जो नहीं सब बोल दिया कहीं बोल क्या आर्ट्स साइंस खत्म कर दिया Orang tok roman.
짬수라봐. 짬수두장. 서로의 워터리. 그게 가능가 그만 바꿔서 아. 그러니까 무슨 회사는 거기로 가. 입에만 그만 바꿔. 콩감도 빠를 수 있어. 콩감도 빠러 오길라. 너무 성능입니다. Kurara. Dari yang pembeli zaman ini, saya yang soal.
엄마, 엄마. 짠해. 나랑 좀 찌는 그래. 그냥 내. 올라. 따올라. 찌는 게 색깔이야. ꯃꯌꯥꯝ ꯄꯨꯂꯞ ꯉꯁꯤ ꯎꯅꯕꯁꯦ ꯑꯩꯒꯤꯗꯤ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯥꯎꯗꯕ ꯁꯨꯃꯥꯏꯅ ꯑꯗꯩꯗ ꯑꯩꯅ ꯌꯨꯝꯗ ꯇꯧꯗꯧ ꯁꯣꯛꯇꯦ ꯉꯁꯤꯁꯦ ꯀꯗꯥꯏꯗꯅꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯨꯝ ꯐꯩ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯅ ꯂꯣꯏꯅꯗꯤ ꯑꯩꯅ ꯉꯝꯄ ꯅꯠꯇꯕꯅꯤꯅꯅꯦꯀꯣ ꯄꯨꯂꯞꯀ ꯀꯧꯔ ꯇꯧꯕꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯃ ꯑꯅꯤꯗꯨꯗꯒꯤ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯈꯪꯒꯜꯂꯣ ꯑꯗꯨꯒ ꯀꯥꯏꯅꯣꯝ ꯆꯠꯁꯦꯅ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯆꯥꯁꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯇꯕ ꯈꯔ ꯆꯥꯃꯤꯟꯅꯔꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤꯀꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯃꯄꯨꯅ ꯆꯥꯟꯕꯤꯗꯅ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯅꯕꯗꯣ ꯊꯨꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯅꯦ ꯏꯟꯗꯣꯟ ꯏꯆꯤꯜ ꯏꯆꯦ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯑꯩꯅ ꯄꯥꯎ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯐꯤꯕꯝꯁꯤꯅꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯥꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯄꯨꯂꯞ ꯂꯥꯛꯏ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯁꯨ ꯄꯨꯂꯞ ꯂꯥꯛꯏꯅꯤ ꯃꯣꯏꯁꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯅꯤꯉꯣꯜ ꯂꯩꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯁꯥꯒꯩ ꯑꯃꯒ ꯃꯔꯤ ꯆꯦꯠꯁꯟꯍꯜꯂꯤꯁꯦ ꯅꯤꯉꯣꯜꯅꯅꯤ ꯂꯨꯍꯣꯡ ꯈꯣꯡ ꯇꯧꯗꯣꯏꯅꯤꯗꯅꯀꯣ ꯑꯃ ꯏꯆꯥ ꯅꯨꯄꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯅꯦ ꯍꯥꯏꯁꯦ ꯃꯔꯤꯁꯦ ꯁꯨꯝ ꯁꯥꯒꯩꯗꯒꯤ ꯁꯥꯒꯩ ꯑꯃꯒ ꯂꯩꯀꯥꯏ ꯑꯃꯒ ꯃꯔꯤ ꯁꯥꯒꯠꯂꯤꯁꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯅꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯗ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯡꯖꯦꯜꯁꯤꯁꯨ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯄꯥ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯡꯉꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯔꯤꯁꯤ ꯀꯟꯁꯜꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟꯗꯁꯨꯅꯤ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜꯅ ꯑꯩꯈꯣꯏꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯩꯇꯩ ꯅꯤꯉꯣꯜꯅ ꯇꯥꯡꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯕ ꯂꯩꯗꯅ ꯁꯤ ꯇꯧꯋꯤꯗꯅ ꯁꯤꯅ ꯃꯔꯤ ꯆꯦꯠꯁꯟꯍꯟꯕꯒꯤꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯁꯦꯡꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤꯅꯤ ꯄꯣꯛꯃꯤꯟꯅꯗꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯂꯩꯅꯔꯤꯕ ꯃꯤ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯅꯅꯦꯕ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯌꯥꯝ ꯆꯨꯝꯅꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯤꯑꯣꯏꯕꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯃꯗꯨꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯅꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒ ꯄꯣꯛꯃꯤꯟꯅꯗꯕ ꯅꯠꯇꯦ ꯏꯐꯨꯔꯨꯞ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯏꯔꯝꯗꯝꯒꯤ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯑꯁꯨꯃꯥꯏꯅ ꯄꯨꯜꯂꯤꯁꯦ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝꯒꯤꯁꯨ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦꯀꯣ ꯆꯥꯃꯤꯟꯅꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯥꯝ ꯆꯥꯎ ꯇꯧꯏ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯨꯔꯒ ꯑꯩꯉꯣꯟꯗ ꯁꯤꯅ ꯈꯔ ꯁꯥꯟꯇꯤ ꯑꯣꯏꯅꯦꯅ ꯂꯥꯛꯄꯅꯤ ꯆꯨꯝꯅꯒꯤ ꯐꯝꯃꯒ ꯌꯨꯝꯗ ꯂꯩꯗꯧ ꯁꯣꯛꯄꯨꯗꯦꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯨꯁꯤꯡꯁꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯃꯌꯥꯝꯁꯨ ꯐꯖꯅ ꯇꯝꯁꯅꯨ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅꯁꯨ ꯌꯥꯏ ꯊꯕꯛꯇꯤ ꯆꯥꯝꯃ ꯂꯣꯏꯀꯣ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯄ ꯑꯃꯨꯛ ꯍꯦꯟꯅ ꯐꯝ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯕꯅꯤ ꯌꯥꯏ ꯆꯍꯤꯒꯤ ꯈꯨꯗꯤꯡꯒꯤ ꯀꯥꯈꯠꯄ ꯑꯃ ꯑꯣꯏꯀꯣ ꯑꯋꯥꯠꯄ ꯂꯩꯇꯅ halappo oisnuko jega dada
참 부족해. 저도 많이 나가고. 엉거리는. 엄마는 반가워요. 소스라. 어. 뭐에 더워 이거. 동지게. 잠깐만, 신문이 잠깐.